Using Bible Prophecy Ministry na taramna ukchari ekoi hujik chathariba rapture antichrist amchung 7-year tribulation gi maramda nainabani rapture gi maramda ekoi na nainaba loikre ngasine antichrist hasi gi maramda ekoi akuppa khara ekoi nainaminase ahanbada ekoi ishora pathna tausi sargada leiba ipa yam thagasare ekoi na hujik antichrist hasi gi maramda ekoi nainagadawri masiduna ki thawai sengbaduna Pazana Sangbiduna Equida Pazana Kangan view, the Bible again in the Western Matting Pana view, Mika Marumna, Antichrist say, Aroiba Matam the Prabhu Jesu Christian issue acting Mount Lake to Mr. Amani, Haina, Tazanari, Mrs. Umbra Lambra, have say, Equina Kango Patito Man view, holding with Pogana sing view, Prabhu Jesu Christ in the Kurumjari. Amen. Equi Antichrist have say, Masig Madam Decoy, Masig Waisema. Koi Bible da mangarak first zone amsung second zone da masi mangarak palle haidi wahi asigi maram da hana antichrist have si karino have si maram da koi hana nainamina se koi hana pajar ke first zone 2 gi 18 amasung 22 masi da yingse apik pa angang sa masi aroi ba punjani english u yingbiu sin option krista bu yengna ba adu lakani haiba na khoi na sutare sida krista bu yengna ba di antichrist o manipura Ekona Christa bu yengna bahina samaina atra le hojiksu Christa bu yengna basing yamna le antichrist yamna le maram madana masi aroi pungjana ha haiba ikoina khangi masi aroi pungjana haiba khangi maram di Christani haiba yadaba mi adu Christani haiba yadaba mi adu natana minamba adu kanano mapam sung masani pa adu bu yadaba mi adu Christa bu yengna bani Equine national antichrist have this the palivse Maroina Manipudana Christabu Yang Navina palivse Masigi Texas Namaram with an antichrist ni antichrist sini and hectalobia Hadi Ipai shore Umsung Christa Abu Yadabose Masi antichrist Nihana Quina Lower Langaneva Hoy antichrist Sigi character the Masibu Yadaba Amasu Yawan Edu Masi Yadaba Kudima Ipai shore provisu Yadrem Hoi antichrist Naviade Kudam in a pretty bit of labor religion Kudima Equina Christianity Shiade Hadi Ipai shore Jesu Christa Yade Adunimoko antichrist Nate Kudam in Muslim sing Haigazu Mokoze Prabhu Jesu Christa de Christian Habiade Shomasan Habiade Ipai shore Suyade Mokoi Alani Shonamni Adu the Muslim Kudimusimo antichrist I call you my data su call you my day lining chat for me camera like Christian Biada me camera Moko antichrist Maduna Tichinasa. Aduitadi, pretty the labor mission, so get the antichrist am Hanelobiat. Maduna Tichinasa, Masidi Henba, Toido Pomley, Mokoshu Yadaba, Aduga, I am Bagun, Mayama Musuladeva. Adu Aquina Makata and Moquina in a minute. Aduga Greek Wahida and antichrist have a antichristos cyber Wahia do the Gilapani. My definition go. Masida is an opponent of Messiah, Heidi. Christos have the Christa have the Christagi Yangnaba, Heidi Magi Mautaleba. I don't know when a Manipuda, the Christagi Yangnaba and Sahalido. Madu have the Masike build Mangarak Shine, Ado Mangarak Pangin burst Marida, Heidi a person in when a paragraph first zone, Aduga second zone, a sick than a top of Bible Kiwida, Pangdi. Adubu Magi Magun, and the Christ Magun have a still like when a Danen. Aduga revelation Hajibulai Asida Masi Pazna, Makanayare, Madusu Kanana Badarkale. Aduga Greek meaning anti have Siki art Anile, Amana, Ahanda meaning na Kanagumba Amana Traga Karigumba Amagi, opposed of Magi Mayoktaleba, Magi Yangnabo Obido, Maduno, Haiba Amani, Masiko, Masini, Aduga Ani Subana in place of the Mahuta Havene, and Antichrist the Christagi Yangnaba. Christagi Malta having the Duga antichrist Haragana Amasuleva, Christagi Mahuta, I Christani Hajaba, Christagi Mahuta, Dying Panda, I Christani and Mike Mahuta, representative or in a lepa, Adugi artist, Quina Kauneva. And I have the Quina antitype have matam the Yao have say Christagi antitime. Upon John 129, upon show young side, Christagi antitime, Adugo, Christian type. Yao has in the time never Christa time never do anti time na issue Christian never. As mine my meaning Jacquina, Anira and Biago. Do you make it on the Salagumsi?
aduga version 43 da mu masi yam maru ai ko masi gi je masi ga aduga masi da antichrist ki mai meaning hai Jesus Christ na haksang oina lagle have yada ba thawai khuding shode gi nate masi Christ bu yengna ba adugi thawai ni hai ko masi Christ gi yengna ba di antichrist ha mi ko mani pudra yengna ba hai hade masi da hai je Jesus Christ je masi English ka manipu ga dikatang khena ga ni ko haksang oina lagle have yada ba in the flesh have je haksang oina na hai mai meaning di tonga male khoi khra yeng si yada ba adu Christ ni ade khoi tum na Christ je tang pan da la hai na yada ba ayamba religion ayamba sing na yai Christ je tang pan da la mi oina poi have se adu yada ba mi do antichrist ne madu madom da lo ya de ko haksang oina poi haksang da la hai na hai ki mai in the flesh ha je masi meaning tonga na lai ni khoi yani hai ba ena bani maha lakani hai ba mai maram da na khoi na tare adu hojuma maha tang pan da lai hai hojuma hai ko adu now already is in the world tang pan hai apostle John gi matam da antichrist ki thabak se taw ho he ba ai khoi na Christ gi marak ta lai ba adu ga Christian kan hai ba mai mohut sin ba adu gum ba gi thabak se khoi na taw ho re aduna in the flesh have je masi gi meaning shu yengani khona John 1 gi 7 da maram di Jesu Christian haksang oina lagle have ya da ba minam ba sing tang pan da lagle ko in the flesh have ni ko in the flesh have je haksang oina sai ole hai ba adu nate ko masi minam ba asibu minam ba mi amsung Christ bu yengna ba adu ni hai ko masi dai je Jesu Christ ko gi haksang da in the flesh haksang da have ji gi magi in the flesh have je masi gi meaning je khona kai no have je masi phasna khangdra ka di ayam mission na lo je Jesu Christ da tang pan da mi oina poi have ya da sing ge antichrist ni aduna khoi gi aduna mi masi na yengba matam da khoina kana gumba church organization le mo khoi jina antichrist oi de ba adu bu hai ba church na di Christ Prabhu Jesu Christ da haksang da lai have di ya ba aduna ya ba ni na ma ji antichrist na te na kana mission lo we ba adu gumba do yadi sinausa masi khona bible legi in the flesh haidi haksang da manipur da na haksang oina haibni haksang oina haibaga in the flesh haibu mai meaning tongale akhoi yenje in the flesh haidi haibiga athadi akhona John Galatians 5 ki 1924 akhoni mo matam da haksang oiba thabuk singdi karino haibde mitumyo lana bu nupa nupi lana bu sang da lu da lamchat aduga Christ gi oiba singna haksang adugi phatab wakal amso apam basing adugu loina na cross hat kare amni 20 dana hade Christ gi oiba mission akhoi gi haksang gi aning apam basing de loina mangal le amni cross hat kare bidi akhoi na haksang gi aning apam dugi matung na satte amni aduna flesh haibi gi atadi flesh haibi gi atadi pap ki thabuk sing du ne ba khoi na flesh haina min to je pap ki thabuk sing amni akhoi je pap ki thabuk sing yeng khomai gi meaning gi am khoi ni yeng si ko Romans 1:3 da hai da ni chu phatni yeng badar kale ishor gi masani pa ai khoi gi ibungo Jesu Christ di haksang gi mare da David ke dara da pogle hai ko sida da which was made of the seed of David according to the flesh haksang gi mari da hai ai ko masi gi mai gi meaning je khon khang da di if adam de pap tu dring da makoi da khona flesh ha bi gi meaning je ina samna hai ke sinful flesh hai ni khona pap to gi ithil leiba haide khoi minna yengai da ba yengna bo wakhanna khabai da ba khanna ba chinna ngangai da ba ngangna ba aduga khoi gi indri sing je masina khoina shoi mak ta pa to nging gi ithil do khoi dam la khare ba if na adam na pa to gi matung de gi khoi gi haksang de fallen oi khare ba haidi pa ki ithil lei ba haksang oi ram he adugi mamang de khoi oi ram de ba adu ne ba pa ki ithil lei ba haksang gi eng ba pa ba to ba se masine masigi sadong da haidi Adam gi makha da lai ba mipung kudu ma hairi ba se loi lei ba haide pap ki thilei ba je Prabhu Jesu Christ pap ki thilei aduna ni satan da tem toy je monda pap ki thilei trabdi satan ma bu tem trom moi ba athem ba bu leiram moi ba do ai khoi da saning ba adubu ai khoi na hakchang ya pham ba gi aning ba na ai khoi na isho gi aning bi ma ta tong na bi insel le ba je masi pap ti na the adu insel li bu do khoi na taro kan da pa la ko ne ba mi halu hai na khoi hakchang mi haning ba ande shaung na ba haira kan ne ba adubu khoi na sawro ga di pap ne mi halaga di pam ne adubu hariba ilak podo khona ishogi thawai yum pan namthara thangmu tham ne kind of romance akitri da am saying ko sida ko English ta phatna su saying in the likeness of sinful flesh hai ko sida de
Sidaje maramdi wayan jathang adu hakchang somba maramna wayan jathang na tawbung amdaba du ishona mahaki masani nipabu pap sen ba hakchang gi mong dhaimne pap sen ba haibna te ko pap sen ba hakchang gi mong dhaimne sin in the lineage of sinful flesh haibje mong da amsum pap ki damo thabir tuna papu hakchang da aran ba ta laije masi prabhu jisu krista de ke ma sinful flesh laimne pap sen ba hakchang haibne te pap taw tuna lai hakchang haibne te pap ki thil lai ba hakchang haibne ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯥꯞꯀꯤ ꯊꯤꯜꯂꯩꯕꯗꯤ ꯑꯩꯅ ꯉꯁꯥꯏꯗ ꯍꯥꯏꯖꯔꯤꯁꯦ ꯌꯦꯡꯍꯩꯗꯕ ꯌꯦꯡꯅꯕ ꯈꯟꯅꯩꯗꯕ ꯈꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯇꯧꯍꯩꯗꯕ ꯇꯧꯅꯕ ꯈꯣꯡꯅ ꯆꯠꯂꯩꯗꯕ ꯆꯠꯅꯕ ꯄꯥꯞꯀꯤ ꯊꯤꯜꯂꯩꯕ ꯍꯛꯆꯥꯡ ꯑꯩꯈꯣꯏꯅ ꯑꯗꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯃꯁꯤ ꯑꯊꯦꯝꯕ ꯂꯩꯕ ꯑꯊꯦꯝꯕ ꯏꯟꯁꯤꯟꯅꯤꯡꯉꯥꯏ ꯂꯩꯕ ꯍꯛꯆꯥꯡꯁꯦ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯨ ꯂꯩꯌꯦꯕ ꯃꯗꯨ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯩꯇꯥꯅ ꯃꯥꯕꯨ ꯄꯥꯞ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯁꯥꯎꯕ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯌꯥꯝ ꯊꯦꯜꯃꯤꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯥ ꯀꯩꯗꯧꯋꯦ ꯃꯇꯝꯗ sida haibigi matungna adugu magi hakchang dunadi magi hakchangi mangonda leiriba aikhoigi sinful flesh aduna hairakpudugi matung ina ma satteba maramdi mahakse karino hakanda khoi yengje ko makhada maramdi mahakse thawai asengbaga loina na popani na madu thawai asengbi mapana madu loina na malaga thawai na haibdu illeba hakchang na haibdugi matungna indeba masi haiko akhona Romeo 8 5 6 8 amusung 11 da akhona paragadi khangani maram di hakchang gi matung ne lebisna hakchang gi biram sin pung thammi ase hakchang gi matung ne hingba ekhoi je hakchang gi matung ne hingba je pamni ko adubu prabhu jisu krista dadi ma je akhona sinful flesh lairaga su ma na hakchang gi matung ne indeba adubu thawai gi matung ne lebisna thawai gi biram sin pung thammi adi thawai gi abdi thawai aseng bana ekhoi ngasai galatian da nokhona parag khangni thawai ga hakchang ga je thawai na afaba tawninga isho yening tawninga harakani hakchang na isho yening bagi ona thainaba ta tawninga haigini mkhoi je oppose awe mayong amana amagi mayok ta leibne adubu haidu thawai na namala leiba maramdi hakchang ya pamba khanba adu sibani haibni hadi to be carnally minded is sin haibni english na ko adubu thawai gi maramda khanba adu hingbani spiritually minded habi thawai changna haibdu gi batena khanba carnal minded haigana aikoi hakchang ni apamba hakchang na ni phatta wakhan khalasu khale miga phatta batawge khalaga su khale adu mi hat kya ru wakhan da khalaga hat pe gi tabuk to adu gumdo taweba aduni ko aduni maduni maram tu na hakchang da leiba mkhoi ne shobo pelan bangam de haja hakchang matun ning ba misina pelan bangam de maram de mkhoi hakchang matun na leibi na khoi sigini adu na khoi hakchang matun na khoi hakchang na habdi gi matun na leidaga de khoi sigini adu na khoi thawai gi no pa hakchang gi thabuk ching du silab de na khoi hingna amne adu khoi khristian obi gi atadi khoi na nau na pokum matamda aikoi da carnal mind leiramdo aikoi hakchang gi pam matun na tawbo leiramdo adu thawai na singaga thawai na shoy aning ba pam de matun na khan bagi punsi du leiba nau na pokwa mi singna pap tawteba maram di hakchang gi pam basing do mana loima manga leiba aduni prabhu je hoina huji yang akhoi matun na khoina kawroi tabase masineba aduna prabhu de magi sinful flesh leiba masi yada ba mi je ai haibdi mangonda pap ki ithil leiba hakchang amada pap thon bagi ithil leiba pap tawi have net ko sinful flesh life the pap have net pap ki thil leira jo nangonda mi khanau natraga pap to ngai instant na leira jo ina pap to totra ti pap na te madu ki thil dom ti mangonda leba madu yada ba do antichrist ne have ne akhoi christian denomination me am da lai masigi waklon sinang aishu probably sukse je akhoi da sinful flesh da boy sinful flesh adi pap se ma pap se leba na te ko chinau chan zon thawai changna loin ne to na pol ebe mi do pap sende adu kana christian denomination tapi akhoi mi je papi oina poi hai bible da haide khoi papi oina pokte adu bo khoi sibadi nai siban nai ba chang de gi siban nai de pokpai jo thokte madu adam na tawkiwa pap adu consequence nei adu gi mahoina khoi da pap hakchang ya ningbagi matu ina tawninga insin ba hakchang amadi phange adu hai ba hakchang je khoi nong na pokku matan masi thawai na khoi thawai seng bana control tawra khoi leiba ngame adu ta khoi na pap hai se khoi tawde masi ekhoi matam khuding da kawre jamni kana christian ayambam ji prabhu jisu kitsa je adugumba pap ki thele baksam da poi hana yadraga thi akhoi antichrist ne madugi kul amada masai khakta na te ka to pokun amusle masile mathang da akhoi ying siko si kawkra se aduga point je ko khoina kawrang sai na ne re bajing je khoina kawbi ganu question out handan na yeng biu marum pang sin ru share tho biu second testament 2 gi 3 4 akhoi ying che masi english aju am english ka manipur go jo ani makhang badar kale kanagum amtana na khobu karigum pame amtana minam hanganu maram di thaja ba thadok pa du hana thoktriba phaw thaja ba thadok pa di apostasy amni
English tana falling away hamni ko masi apostate dharma gi lekha ta duba haidi ishori lai thokpa achumba salamba du ki lai thokpa ne ko aduga papi habidi amam gi masani pa du phungdo papi habi antichrist hamni ko phongdok tri ba phawba christ gi numit adu lakhiro hamni prabhu jisu ga lakting da antichrist ki thabuk chana malam da tarukne pol gi matam da horamni ko mising na ishone haina kongnari ba amusung kuram nari ba adubu mahana yengna duna masa mathanta bu chawon jagani haidi ishori makta malegine koina kurum ne bi ishoni ba ishoni prabhu jisu christ ni adu haidi ba sigi mayokta legine ba singko adugi mayokta who oppose and exalted adugi mayokta legine amusung haidi ba ishori gi mathakta mane na sawena haigine ba aduga mahana ishori tahon jagani aduga mahana ishrogi aseng ma phum da sangduna manipur da sangduna ko english ke dikhanare sangduna ishrogum na phangani amsung masabu ishrogum na utkani adu masida hari je khona yengdeba english study kurumbe ishrogi michael so that he as god seated in the temple of god he as god mahak ishor ama oina ishrogi license phang ishrogi license labdi keno sir saim ne sir sa phangani ham kanagum masi sir sa phanguna heragana Jerusalem da lairiba Jerusalem da church saga Solomon saramba thugai khraba laisang do amuk saga kani madu da phanguni ana kana khane madu lale church saibadi hojik lai khoina ko prithvi da church ishogi singlupni haina claim to what church lai ado haiba church da phanguni am lusing ba mo ogine ba church ki lusing ba mo ogine mark shoni haina mana phanguni ba swing himself that he is god hamni swing himself as utuna ko ma shoni haina utkane hamni Ishogi sangda ishogi nino sang sarsana claim toriba sarsamada mahakse adugumba sarsamagi lusing mani hariba adugi manungda mahana sarsatuda mahana hariga ai ishoni ai kuramu ai naranko bampigini haibagi prabhuna tawba khuding mokto mana tawba mi haina claim tawba mi amane ba hariba miji hoje hosi lay adugumba sars achokba sars organization amagi lusing mani masi polgi matamdagi madugi thabak tawba hokre aduga hojik chung masi lay hojik chu hojik magi lusing masi anum pham lay ba lusing ba masi kraso amasi lakani madu pham lay madu ne ba khoina antichrist haji masi kawya de kanagum masi gi birth se aroi ba matam da khoina ngasai do rapture thoni rapture thro matung da kaidoni antichrist lani wana sahi taret 7 year gi khoina pangini khodi Jerusalem de rebuild temple sagani madu da pangani cheu kai matun christian thing orkini madu kana provision lakne ne madu gi theory do lan bra do ko yeng ne du bible gi matun ne de masi church ta andum lai ni ham ne aduna masi rebuild Jerusalem temple sadri kamai ta madu am sida paliba sida in the temple of god shogi sang habje apon ka or the church ta ham ko rigum church samada lai ni habje masini aduga khona mathang da mo hena phajan nai na rakhani ko second lesson 2 gi 7 8 joy je sida hai maram de ain thausa da bi athupa adu habni mystery of iniquity habni masi neba khona antichrist haje adu athupa adu hana dagi thabak tawduna leiri habni ari khona Paul gi matam dagi masi gi thabak che tawba horeba masi chen ngai thabak che horeba maha pulambi atu dagi lakthok jiba makai hojik thingliba maha adu na thingtuna leiki gini hango hojik thingliba ishona ko thingduna leigini adubu ipungo gi sindagi thokpa nungsa sor gi mapana mangan gadaba amusung mahana lengpa gi mating mahan gi mapana tumna mahan daba ain thausa daba maha adu phungdokani han prabhuna lakting mangda hairiba antichrist ase kaidoba prabhu jisu krishna lakpa gi magi mangan amusung magi sindagi tholakpa nungsa sor haibdi magi sindagi tholakpa wahi di shogi wahi gi mapana mahakse prabhuna ani shurlangla gi mapana hairiba se mangan gane adun magi thabak che Paul gi matam dagi hore adum tawduna hoji phabu Paul gi matam dagi Paul na sigraba matung dagi kui dana masi gi antichrist ki thabak che anum hoduna laeba adum sathari bau jesu sathari adam sathari ba adu sathabajina magi thabak che kayam kuiba second coming gi mamang phawma adum sathadun leigine ba aduna ekhona haidi ba khoina nei nei su ekhona kawgum se antichrist have je ekhona magi meaning nei de christ gi mal to leigine ai christian nei na pa khoina zone first zone amusung second zone da ai christian nei na haijaba misak amani aduga mahak se prabhu jisu christ da ekhoi ki central plan hade pap taw hanning bagi ithil lei bak sam da mal ai have je hariba lusung ba asi aduga machi gi church organizations na masi takpi roiba masi yaroiba
aduga mahakse hoji ishogi sangda magi lusingba singne ishogi sangda phamaga ishogi charsa phamaga ai ishone haigini kristana tawba thabukni mana tawbung ame kristana copy ba khudim pa copy da mana copy me kristana rang khum pi bungam ni mana sarang copy me pi bungam mani haibal lusingba amne mase Paul gi matam adwai degi magi thabuk sha hore aduga masi aroiba Prabhu Jesu Krishna ani shuba lakti phawda Prabhu na ani shuba lakpa matamda maki mangana aduga maki sindagi tholakpa wahina mabu hatkadaba adugumba lusingba amani habsineba adu kanano habse sinawsan akoina bahana sagalo ai masida jairar mathangi akoina mathangi anirak nainaba matamda ai hajarake mathangda akoina hariba antichrist ki magi makunje masi akoina danan chapter 7 da muk phangeba written on apikpa masi adune haribudu akoina mathangda nainase adugi mathangda mu revelation 13 da mu hariba antichrist ki sakti ju uba phangneba adu sadugi khudam khaibdo adu phangani madudam akoina mathang tangkhang nainase isnausa hariba sermon sinan takoibu ngakpu andombu porpi betaragadi masi adongi marup mapangsinda share tawbiu koi hoji isrogi achumba phadana thiraga phadana naina duna sappa matamni searchki arama takpi singna haiba khuding akoina thajin ngai leite hoji bible deki check torga masi bible da takpi raina adu thidokpagi matamni habse lakoi aina haide pase bible deki natte hena khalagadi nakoi lobi gano phadana aina haide khuding bible da check toro naina view aduga hena bor phangani tabri bu khuding de shon bopi boisna patana tawse sagada lebi payam thaga sare koina antichrist ki maram da khara naina gare haide bu gunjing ache koina kaulda bida phajana naina jaba aduga tar bu khuding da sunana bopi bu en bakata naina purachu nana bopi biu Prabhu Jesu ki